Telangana gi Hussein Sagar Lake Hyderabad Telangana Water Sports Academy na yumbu oiduna haukiba megi tang kuntaretagi kuntramathoi fauba pangthokkhre kuntaruk suba Sub Junior National Rowing Championship ta Sub Junior Women's Single School category da Karang ithatagi Karang maning laikai da laiba Heisnam inaubegi machanupi Swevia Heisnam na bronze medal laurakpada thagatpa phongdokpa oina okpagi thouram ama ngasi political activist Dr. Haubizam Gita Zengi Karang namlon da laiba yumda tongan malup sing mathang sitna Kimba Karang Kido Karang Ward Member A, B amasung C amadi apunma mayra paibi Karang loinana tongan ba local leaders sing yauraga pangthokkhre thouram aduda Kidogi President Salam Kheda Maitai amadi political activist Dr. Haubizam Gita Zenna Karang ithatagi national gi thakta mingchat purakpa ngamlakpada nungaiba phongdokpaga loinana matung tarakpada asigumba sanaroi singbu henna pukning thaugatnaba akanaba thorang kaya pangthoklagani haiba wafamsu thamki